Nauba amadi Rosni class 11 tamlakpadagi school amatada punna taminarkhibani. Makhoi ani yamna luna loinai yamna su nuksi chanana tinai. Kariguma matamda naubana mangonda lona nuksimi yaorabasu Rosni namado khangdabadi natte. Adubu adumak khaksinadaba saduna leithoi. Rosni nasu naubabu thamoi sengnadi nuksijaribani. Adubu makhoi anigi phongdoktaba nuksibasina class 12 loiraba phawba phongdoknaba ngamdana asum leinakhi. Naubadi mahakki graduate ase Delhi da tamba taki. Mahakna Delhi chatringi mamangda nongma Rosni bu thengnaduna mahakki nungsiba pojan pirami. Rosni di mikup adudadi ikaiduna naubada nuksibagi pakhum ama phaw piramkhide. Mathangi ayukta mahakki mamanabi thadoida mana naubu nuksi habagi paw ase naubada tamhalami. Naubusu paw adu tabada haraubana kham thengkhre. Adubu nuksinarakpa haubaga mahakti Delhi da chatkidore. Naubana Delhi chakhraba matungda Rosni di phone paidabana makhoi ani chithi yam toina thanarami. Thanakiba chithi gi pakhum ngainabada makhoi ani kayada wana nangtakna nangainariba. Sak unadrabasu thamoi ani asidi yamna kana nuksinai. Chahi ama mapung pharakpada nauba yumda suti tholakhi. Matamdudasu makhoi ani nukti numit khudingi unai haiba yai. Naubana suti changkhraba matung nongma Rosni khoida mahakki mamanabi thadoi lakhi. Ngahakki matungda thadoigi mobainda naubagi mamana phone tawrakhi. Aduga naubagi khangnaba nupi leibra hanglakhi. Thadoisu ipa pakhatna leiramoi haina khumoi. Matamduda naubagi mamana karigumba naubana nangonda phone tawrakpa tarabadi nupi naha koiganu langanu lairik laisuda puning changu hayu hadana paw kaya tamlakhi. Naubagi mamana asumna so hairakhi. Magi masanupana nupi koiningbu koiba mahakna yumsida mau oina pusilakpada karisu yetkadaba leite tawbatabu punamak ado naubana lairik tamba loiba matamda tawhanningi haidunasu thadoigi phone da hairakhi. Naubagi mamana hairakpa wahai ado Rosni su tare. Madugi matungdagidi naubana tharakpa chithi ama phaw Rosni na pakhum pikhidre. Tha ama tha ani tha uhum chahi tangkhai hajilakle. Adu phawba naubana tharakhiba chithi mathang Rosni amata phawbu khumkhide. Naubana tharakhiba chithi singado Rosni su thawai chaktabadi natte. Mangonda pinaba haiduna chithi kayam su Rosni su ijari. Adubu thabadi sumtha thakide. Rosni gi honglakpa mawang sing asida naubadi wakan mawan khalakhi. Karigino haiduna masa mathanda chingnaba kaya phawrakhi. Mahaki aroiba semester matamda naubana yamna kanma chithi amagi waron tharakhi. Chithi ado hek phangbaga naubagi thamoi sukpa warolda nahakna ahenba nupa kaya khangnaninglabasu ai karimta waroroi. Tawbatabu chithi amakaktangdi pakhum hanbirau. Nahakna pakhum piraktaba tharagadi ai aroiba semester tharoi haiba warol kya pirakpadagi Rosni thawai waraduna naubada chithi amadi thaki. Yamna phajaba naubabu puning thogatpiba mahakpo hena lairik pahaningbagi warol kya yauba chithi aduna naubada thauna kya pirakhi. Madugi matungdagi naubasu mangonda chithi ama phau thakidre lairik kanna paaduna leikre. Asumna tha taruk amasu haujinkre. Ngasidi nauba lairik tamba loiraduna yumda tholakle. Mahakna airport tagi yum yoroktingai mamangda Rosni khoigi thongan mapada Daan chana Rosni su dukandagi pochai khara leiba tholakpada naubana urure. Khudakta gari bu khamallaga mahak Rosni gi manakta changlui. Rosni bu hek ubaga harauraduna naubana kaujarubani. Adubu Rosni di mangonda munna yenglamlaga wa ama phaw hairamdana mamitta mapi langli tawraga Rosni do yumlomda parap changki. Kari pakhongmu chaligaba. Nauba langtaknabana henduna yum yauba ngai ngamde. Yum hek yaubaga nungthin numidang wairamdasu Rosni khoigi thonganda laklaga
mahakpu thengnanaba kanna honajaki adubu thengnabadi phangkide mathangi numittasu tanchana amukasu Rosni bu makhoi thonganda thengnarido mikuptadasu naubana wahi kaya haijabani adubu Rosni di taba tamak taram laga wa ama phongalamdana mamitta mapi langli langli toraga adumuk changki naubadi thawai wabane dilakhi chingnaba kaya su phaurakhi mangonda sithi tharakhi daba mahana sithi thabada halakhi daba kaya do nauba tatna ningsing bahoraki naubana khalakhi mahakpu nungsidaba nupi amagi damakta aina karigi adu wana layugani madugi matungdagidi nauba nupi atopa ma khangnaba hokre Rosni na lakadaba Rosni na leramgadaba maikai khudingda naubana nupi aduba puduna hek lenaba horakhi naubagi mataw ado Rosni dadi thamoi sokpa yamna hilakhi matam khara leiraga naubada Rosni na chithi ama thai mahaka unanaba haiduna adubu naubana chithi adubu paba tamak paraga Rosni dadi sun unakide naubana Rosni gi mangda tattana lenarakpa karem kathainaba kaya aduda Rosni na aroibo ina chithi ama thaki mahak numit mangani gi manungda Mumbai chatlagani masigi manungda nahaka muktang unaba pami waisi haijara phauba nauba thawwa sakide ngasidi Rosni Mumbai chatpa numit oire numit tu phauba naubana Rosni na lakadaba maikai duda mahaki anoba khangnaba nupi duga Rosni gi airport lambi aduda lena duna leirambado Rosni na amukasu urui Rosni di mamitta mapi taithok taitholaduna gari adum tongduna chatkre naubasu yumda halakle mahangna yum hek yorakpadani makutta bag ama pairaga naubabu thadoina makhoi thongan nangairambado khudakta panthaba tawdana thadoina naubabu chei thangba kaya horakhi naubasu mahakna wakhal hongba natte Rosni na mabu miraibani Rosni na honglakpani haiba wari kya tamki punamaktu tarba matungda thadoina Rosni gi maramda wari lirki thadoina hairakhi Rosni na nangbu kaya gi mating nusijaki nakhoi gi mamana nangna mahai tamningai nupi naha koidanaba wa khara hairakpadagi nangna tharakba chithising mahakna paukhumdi iraga nangi nafamda amata thakidabani mahakna nangona thagadaba chithising ado bag asida punna hanjinduna thalambani masida sunatana nangonda tha khudingi thanaba paisa ado mahakna nangi account number lona lauraga nakhoi gi paisa thaba numitta manasu kana khangandana lona thaki mahak nangi damak yamna wajakhibani nangonda mahakna aroi boina tharakhiba chithi adugi matung numit tarani rom leiraga nongma bazaarda khanghodana bom pokhaibagi thodok amada bom machetna mahatki khawri utongda panduna mahak hoji wanga mangamdrabani mahak nasi Mumbai da layeng chatpani karigino mahakna nangbu unasi haiduna chithi thabada nangna magi mamangda atopu nupiga lenabiriba nang thamoy yamna kanmalli nang mahakki pap soidana pugani haiduna thadoina bag ado naubugi mamaira thajilamlaga thadoido parap chatkre ningamdaba amaga loinana mamangi thodok ya ningsinglukpada naubudo khonjen thokna hikna kablakhi mahakna Rosni bu kaubada Rosni na khumlakhidaba kaya ningsinglakpada mahak puba thangma ngamlaktre khudakta gari start tawduna airport tamna naubudo yamna kanna gari thorakhi adubu mahakna airport yawgadaba minute manga rom tangairba matamda Rosni na tongaba flight adudi paikibna hankre nauba flight adubu yengna khonjen thokna kablakhi mahakki damak adu yamna khanbiba nupi amagi mamangda mahakna tawruriba khudimang ado ninsinglakpada nauba laimai thakta longa takhi flight aduna maming samkhrabasu naubudi Rosni da chatkhiba mahakna lenakhiba khudimang ado nising laimai duda ona thoina kaptana lehore